ꯄ꯭ꯔꯦꯁꯀꯤ ꯃꯦꯗꯤꯌꯥꯒꯤ ꯏꯁꯥ ꯈꯨꯗꯤꯡꯃꯛꯁꯨ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯅꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯑꯆꯨꯝꯕ ꯊꯕꯛ ꯀꯌꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯌꯨ ꯍꯥꯏꯅ ꯉꯁꯤ ꯀꯣꯀꯣꯃꯤꯒꯤ ꯑꯣꯐꯤꯁꯇ ꯂꯥꯛꯇꯅ ꯑꯩꯈꯣꯏꯒꯤ ꯅꯤꯡꯉꯝꯗ꯭ꯔꯕ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯈꯟꯖꯔꯛꯄꯅꯤꯅ ꯌꯥꯝꯅ ꯂꯥꯏꯅ ꯇꯧꯕ ꯊꯕꯛꯁꯤꯗ ꯋꯥꯍꯩ 5-10 ꯊꯝꯖꯒꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯑꯁꯥꯝ ꯂꯥꯏꯐꯝꯕꯨ ꯊꯥꯖꯕ ꯊꯝꯗꯦꯕ ꯃꯇꯝ ꯑꯃꯗꯒꯤ ꯂꯩꯃꯈꯣꯡꯗ ꯂꯩꯕ ꯑꯥꯔꯃꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯊꯥꯖꯅ ꯑꯆꯨꯝꯕ ꯆꯠꯂꯤ ꯃꯅꯤꯄꯨꯔ ꯏꯃꯥꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤ ꯍꯥꯏꯅ ꯄꯥꯡꯗ꯭ꯔ ꯐꯥꯎꯗ ꯂꯧꯖꯔꯝꯃꯦꯕ 마기 게임다 거우르가 타박 수한기가 ꯂꯩꯇꯦ ꯍꯥꯏꯕ ꯌꯥꯔꯣꯏ ꯂꯩꯃꯈꯣꯡꯗ ꯂꯩꯕ ꯑꯥꯔꯃꯤꯅ ꯃꯦꯖꯔ SPDG나 소이들ꯃꯛꯀꯤ ꯃꯅꯤꯄꯨꯔꯒꯤ ꯏꯃꯥꯁꯤꯡꯗ ꯍꯥꯏꯔꯤꯕ ꯏꯆꯥꯅꯨꯄꯥꯁꯦ ꯁꯤꯟꯅꯒꯗꯕꯅꯤ ꯁꯤꯟꯅꯗꯕ ꯇꯥꯔꯒꯗꯤ ꯑꯁꯥꯝ ꯂꯥꯏꯐꯝꯒꯤ ꯁꯥꯖꯠ ꯆꯠꯂꯛꯑꯕ ꯃꯅꯤꯄꯨꯔꯒꯤ ꯂꯩꯃꯈꯣꯡꯗ ꯑꯥꯔꯃꯤ ꯊꯝꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯏꯃꯥ ꯃꯌꯥꯝꯒꯤ ꯊꯧꯔꯥꯡ ꯂꯧꯔꯛꯀꯅꯤ ꯉꯁꯤꯗꯤ ꯂꯩꯖꯗꯕꯒꯤ ꯂꯥꯏꯔꯕꯒꯤ ꯃꯈꯣꯏꯅ ꯊꯕꯛ ꯁꯨ ꯍꯥꯏꯗꯅ ꯁꯨꯔꯒ ꯀꯦꯝꯗꯒꯤ ꯐꯥꯔꯒ ꯁꯤꯟꯅꯕꯅꯦꯅ ꯂꯧꯏ ꯅꯪꯒꯤ ꯀꯦꯝꯗꯒꯤ ꯆꯥꯎꯈ꯭ꯔꯕ ꯚꯥꯔꯠꯀꯤ ꯑꯥꯔꯃꯤ ꯀꯦꯝ ꯑꯃꯒꯤ ꯂꯩꯃꯈꯣꯡꯗ ꯂꯩꯕ ꯆꯍꯤ ꯂꯤꯁꯥꯡꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯛꯑꯕ ꯑꯥꯔꯃꯤꯁꯦ ꯑꯩꯈꯣꯏꯅ ꯊꯥꯖꯕ ꯌꯥꯝ ꯊꯝꯃꯤ ꯑꯆꯨꯝ ꯑꯔꯥꯟ ꯈꯪꯉꯤ ꯀꯨꯀꯤꯅ ꯇꯧꯔꯤꯕꯁꯦ ꯃꯣꯏ ꯌꯥꯅꯤꯡꯗꯦ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯇꯦꯡꯕꯥꯡꯉꯤ ꯑꯥꯔꯃꯤ ꯂꯨꯅ ꯇꯧꯒꯗꯧꯅꯤ ꯍꯥꯏꯕ ꯐꯥꯎ ꯂꯩ ꯑꯗꯨꯒ ꯍꯟꯗꯛꯇꯤ ꯏꯁꯥꯒꯤ ꯊꯕꯛ ꯅꯛꯅ ꯂꯩꯕ ꯈꯨꯀꯤꯒꯤ ꯃꯤꯆꯪ ꯆꯪꯉꯒ ꯐꯥꯔꯒ ꯄꯤꯈꯤꯕꯅꯤ ꯍꯥꯏꯁꯦ ꯀꯦꯝ ꯃꯅꯨꯡꯗꯒꯤ ꯃꯃꯥꯁꯤꯡꯅ ꯃꯗꯨꯒꯤ ꯐꯤꯔꯦꯞꯇꯣ ꯂꯧꯔꯒ ꯂꯩꯃꯈꯣꯡꯗ ꯍꯥꯏꯔꯤꯕ ꯏꯆꯥꯅꯨꯄꯥꯁꯦ ꯍꯤꯡꯅ ꯁꯤꯟꯅꯔꯛꯇ꯭ꯔꯕ ꯏꯃꯥ ꯃꯌꯥꯝ ꯂꯥꯛꯑꯒ ꯂꯩꯃꯈꯣꯡꯒꯤ ꯑꯥꯔꯃꯤ ꯊꯨꯒꯥꯏꯅꯤ ꯑꯊꯨꯕ ꯃꯇꯝꯗ ꯏꯆꯥꯅꯨꯄꯥ ꯍꯤꯡꯅ ꯐꯪꯍꯜꯂꯣ ꯑꯁꯥꯝꯗꯒꯤ ꯂꯥꯛꯆꯔꯒ ꯃꯅꯤꯄꯨꯔꯗ ꯁꯩꯗꯥꯡꯗꯨꯅ ꯂꯩꯖꯕ ꯑꯗꯨꯒꯨꯝꯕ ꯏꯆꯥꯅꯨꯄꯥꯁꯤꯕꯨ ꯂꯩꯇ ꯂꯥꯏꯔꯒꯤꯗꯃꯛꯇ ꯊꯕꯛ ꯁꯨꯔꯨꯔꯥꯎ ꯅꯪꯒꯤ ꯑꯋꯥꯕ ꯀꯔꯤꯝ ꯂꯩꯔꯣꯏ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯤꯅꯦ ꯍꯥꯏꯔꯒ ꯀꯔꯤꯒꯤꯗꯃꯛꯇ ꯀꯦꯝꯗꯒꯤ ꯑꯗꯨꯒꯨꯝꯕ ꯑꯥꯔꯃꯤꯒꯤ ꯀꯦꯝꯗꯒꯤ ꯏꯆꯥꯅꯨꯄꯥꯕꯨ ꯑꯩꯈꯣꯏꯗ ꯌꯥꯝ ꯍꯥꯏꯔꯛꯀꯅꯨ ꯊꯤꯔꯤꯀ ꯍꯥꯏꯕꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯃꯅꯤꯄꯨꯔꯒꯤ ꯏꯃꯥꯁꯤꯡ ꯈꯪꯆꯦꯠ ꯁꯦꯠꯂꯁꯦ ꯑꯁꯥꯝ ꯂꯥꯏ ꯏꯆꯥꯅꯨꯄꯥ ꯁꯤꯟꯅꯗꯕ ꯇꯥꯔꯗꯤ ꯑꯥꯔꯃꯤꯒꯤ ꯀꯦꯝ ꯊꯨꯒꯥꯏꯕ ꯆꯪꯉꯁꯦ ꯃꯤ ꯏꯃꯥ ꯂꯤꯁꯤꯡ ꯀꯌꯥ ꯍꯥꯠꯄ ꯉꯝꯒꯦ ꯌꯦꯡꯁꯦ ꯍꯥꯏꯕꯁꯦ ꯊꯝꯖꯒꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯥꯔꯃꯤꯒꯤ ꯀꯃꯥꯟꯗꯔꯁꯤꯡ ꯌꯥꯝ ꯀꯨꯞꯅ ꯈꯟꯅꯕꯤꯔꯒ ꯏꯆꯥꯅꯨꯄꯥ ꯍꯤꯡꯅ ꯐꯪꯍꯜꯂꯨ ꯐꯪꯗꯕ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯒꯤ ꯏꯃꯥꯁꯤꯡꯅ ꯂꯧꯔꯛꯄ ꯊꯧꯗꯥꯡ ꯆꯥꯎꯅ ꯂꯧꯒꯗꯕ ꯅꯣꯏ ꯑꯩꯈꯣꯏꯒ ꯂꯝꯕꯥ ꯇꯧꯅꯤ ꯅꯣꯏ ꯃꯌꯥ ꯄꯥꯏꯕꯤ 10, 10, 20 ꯍꯥꯠꯄ ꯉꯝꯒꯗꯣꯔꯤꯕ꯭ꯔꯥ ꯈꯨꯀꯤꯗ ꯁꯤꯟꯅꯕ ꯉꯝꯒꯗꯣꯔꯤꯕ꯭ꯔꯥ ꯀꯦꯝꯗ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯒꯅꯤ ꯍꯥꯏꯕꯁꯦ ꯊꯝꯖꯔꯒ ꯃꯇꯥꯡ ꯑꯁꯤꯗ ꯄꯨꯝꯅꯃꯛ ꯏꯆꯥꯁꯤꯡꯅ ꯄ꯭ꯔꯦꯁ ꯃꯦꯗꯤꯌꯥꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯏꯆꯥ ꯍꯤꯡꯅ ꯐꯪꯍꯟꯗꯕ ꯌꯥꯔꯣꯏ ꯏꯔꯥꯏ ꯂꯥꯏꯅ ꯂꯥꯏꯔꯕ ꯃꯆꯥ ꯃꯅꯤꯄꯨꯔꯒꯤ ꯃꯩꯇꯩꯕꯨ ꯑꯁꯨꯛ ꯊꯤꯅ ꯌꯦꯡꯕ꯭ꯔꯥ ꯚꯥꯔꯠ ꯅꯠꯇ꯭ꯔꯕ꯭ꯔꯥ ꯅꯣꯏ ꯃꯇꯝ ꯑꯃꯗ ꯁꯤꯟꯅꯩ ꯍꯥꯏꯗꯅ ꯇꯧꯕ ꯅꯠꯇ꯭ꯔꯣ ꯚꯥꯔꯠ ꯅꯠꯇ꯭ꯔꯦ ꯚꯥꯔꯠꯀꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯁꯨ ꯉꯁꯤ ꯌꯦꯡꯉꯒ ꯅꯨꯄꯤ ꯑꯉꯥꯡ ꯀꯌా ꯑꯉꯥꯡ ꯃꯆꯥ ꯄꯤꯛꯏꯕ ꯌꯥꯎꯅ 7, 8 ꯁꯦꯒꯥꯏꯔꯒ ꯕꯔꯥꯛꯇ ꯇꯥꯕ ꯐꯤꯕꯝ ꯆꯥꯗꯅ ꯇꯥꯕ ꯏꯆꯥ ꯏꯁꯨ ꯅꯣꯡꯃ ꯍꯣꯜꯂꯛꯄ ꯃꯦ ꯇꯥꯡ 2 ꯆꯍꯤ 2 ꯁꯨꯔꯐꯥꯎꯗ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯅꯆꯤꯡ ꯈꯨꯞꯇꯨꯅ ꯂꯩꯕ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯂꯩꯇꯦ ꯁ꯭ꯇꯦꯠ BJPꯒꯤ ꯀꯥꯡꯕꯨꯁꯨ ꯄꯨꯟꯁꯟꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯁꯥꯎꯔꯛꯑꯒꯗꯤ ꯂꯩꯕꯥꯛꯁꯤꯗ ꯅꯨꯡꯉꯥꯏꯔꯣꯏ ꯅꯣꯏꯒꯤ ꯊꯧꯗꯥꯡ ꯂꯧꯐꯝ ꯊꯣꯛꯄ ꯃꯌꯥꯝꯅ ꯐꯝ ꯊꯥꯗꯣꯛꯑꯣꯏꯁꯨ ꯅꯣꯏ ꯂꯤꯐꯨ ꯊꯧꯔꯛꯑꯣ ꯍꯥꯏꯕꯅꯦ ꯑꯩꯈꯣꯏꯅ ꯅꯤꯡꯊꯥ ꯇꯝꯒꯦ ꯍꯥꯏꯔꯨꯔꯗꯤ ꯑꯩꯈꯣꯏ NIAꯅ ꯐꯅꯤ ꯅꯣꯏ ꯂꯤꯐꯨ ꯁꯤꯅ ꯆꯞ ꯃꯥꯟꯅꯅ ꯊꯣꯔꯛꯑꯒ APP ꯂꯩꯇꯦ ꯖꯅꯇꯥ ꯂꯩꯇꯦ BJP ꯂꯩꯇꯦ ꯃꯅꯤꯄꯨꯔꯕꯨ ꯚꯥꯔꯠꯅ ꯂꯥꯟꯅ ꯌꯦꯡꯉꯕ ꯚꯥꯔꯠꯄꯨ ꯃꯩꯇꯩꯑꯕ ꯐꯨꯔꯨꯞ ꯃꯥꯡꯅꯕ ꯇꯧꯔꯝ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯑꯣꯏꯅ ꯄꯥꯟꯖꯔꯒꯦ ꯃꯅꯤꯄꯨꯔꯒ ꯏꯆꯥ ꯏꯁꯨꯒ ꯂꯥꯟ ꯀꯟꯒꯦ ꯍꯥꯏꯔꯨꯔꯥꯎ ꯍꯥꯏꯕꯅꯤ ꯀꯣꯀꯣꯃꯤꯅ ꯉꯁꯤ ꯂꯦꯞꯄꯤꯕ ꯐꯤꯔꯦꯞꯁꯤꯗꯤ ꯑꯗꯨꯅ ꯑꯔꯥꯟꯕ ꯌꯦꯡꯉꯒ ꯑꯩꯈꯣꯏ ꯃꯁꯦꯟꯗ ꯀꯅꯥꯅꯣ ꯔꯥꯖꯅꯤꯇꯤ ꯑꯃꯒꯤꯅ ꯀꯅꯥꯅꯣ ꯑꯃꯒꯤ ꯑꯗꯨꯃꯥꯏꯅ ꯁꯦꯟ ꯊꯨꯝ ꯈꯔ ꯄꯤꯔꯒ ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯕꯒꯤ ꯃꯍꯨꯠꯇ ꯃꯥꯏ ꯃꯆꯥꯕꯨꯅꯦ ꯑꯔꯥꯟꯕ ꯉꯥꯡꯉꯤꯕ ꯂꯩꯕꯥꯛ ꯀꯟꯕꯁꯤꯡꯗ ꯉꯥꯡꯉꯤꯁꯦ ꯃꯥꯏ ꯃꯆꯥꯕꯨꯅꯦ ꯅꯟꯊꯠꯂꯝꯃꯤꯗꯣ ꯂꯩꯃꯥꯏꯁꯤꯗꯒꯤ ꯍꯤꯡꯅꯕ ꯍꯥꯏꯅ ꯍꯣꯠꯅꯔꯤꯕ ꯑꯍꯜ ꯑꯣꯏꯔꯕ ꯑꯩꯈꯣꯏꯅ ꯃꯦ ꯇꯥꯡ 3 ꯉꯁꯤ ꯅꯣꯡꯃ ꯄꯣꯊꯥꯗꯅ ꯑꯋꯥ ꯑꯅꯥ ꯀꯌꯥꯒꯤ ꯃꯇꯦꯡ ꯄꯥꯡꯉꯤꯕ ꯑꯩꯈꯣꯏꯕꯨꯁꯨ ꯁꯦꯒꯥꯏꯔꯒ ꯍꯥꯠꯀꯦ ꯍꯥꯏꯕ ꯑꯔꯥꯟꯕ ꯇꯧꯔꯧꯁꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯔꯩꯕꯥꯛ ꯀꯂꯝꯁꯤ ꯅꯪꯒꯤ ꯅꯆꯥꯅꯤꯅꯤ ꯀꯣꯀꯣꯃꯤꯒꯤ ꯏꯃꯥꯁꯤꯡꯗꯨꯅ ꯀꯟꯒꯗꯧ ꯅꯠꯇꯦ ꯅꯣꯏ ꯈꯨꯗꯤꯡꯃꯛ ꯄꯨꯛꯆꯦꯟ ꯈꯨꯖꯤꯟ ꯇꯧꯅꯔꯒ ꯉꯔꯥꯡ ꯅꯍꯥꯟ ꯆꯨꯔꯆꯥꯟꯄꯨꯔꯗ ꯏꯟꯇꯔꯅꯦꯠꯇ ꯊꯥꯒꯠꯂꯤꯗꯣ ꯃꯥꯂꯦꯝ ꯑꯃꯒꯤ ꯂꯥꯟꯖꯥꯎꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯍꯧꯖꯤꯛ ꯂꯩꯔꯕꯅꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯑꯇꯣꯞꯄꯗ ꯊꯥꯒꯠꯂꯤ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯦꯁ ꯃꯦꯗꯤꯌꯥꯅ ꯊꯥꯒꯠꯇꯦ ꯊꯥꯒꯠꯂꯛꯄꯗꯣ
पृथ्वी अमगी लंजाउगी खुलाई लेरबनी अखोई सेक्शन सी अखोई पुक्सेन मानसी इमा लेबा कनसे अहल लोरबसुने खामजे सेलगने हजी आर्मी की गेट आई मांग थंगगा हाना पखाई हनगे जापी दब तारगदी आर्मी लेबे यारोय मणिपुर लेमाइदा खुकी की मिसंग चंगबा आर्मी मतम ममददी आर्मी सिदी मतम सांगना लेराबनिना इमा लेबाकीदमक्ता ओरकुमलिंगी हौजिक्ति इसाबु हिंगना फारगन बाबु पुसे अखोई खुत्ता सिनोतरगदी आर्मी की केमदा इमा लिसिंग कया लाकनी हाइबसे नोइना लिसिंग कया कापगा खुकीदे सिनगे हाइबसे मलें खंगना बतौर अनि हाइबसे थंगी